Kurumjari Story Collection Meeting Tabiriba Punamapu Taramna Okchari Hauzik Pau Shandona Pijari Micham Faraga Hostess Oina Tamlaba Matung Hatpa Asi Terrorism Gi Kwaidagi Wangba Tawoni MPB Mall BJP lengang na punamak paishinkhraba tungda miyamsu control tounaba hotnarak O.Joy Chahi khara aside state ki chakhotpagi lambida awaba mayoknare Khemchan Hauzik pau sandona pijari Micham faraga hostess oina thamlamba matung hatpa asi terrorism gi khwaidagi wangba thawongni haina bimolna phongdokre Konsha khungi khunjabu faraga hostess oina thamlaba matung hatpa asi terrorism gi khwaidagi wangba thawongni me ing lisingani ga kunhumdoi dagi hawrakhiba irang asigi manungda khwaidagi minungsi yaudana thawong singi manungda amani haina lok sabha gi member angomcha bimol akoijamna akanba mawongda condemn tawkhre ngasi kangpokpi district ki Makhal village ta changjafam lauduna lairiba laikhidraba miyoi singi victim family ga unaduna awabada saruk yakhibaga loinana wafam asti phongdokhibani awabada saruk yakhibaga loinana paumi singda phongdorakpa wafamda lising aniga kunhumdoi dagi hauna lamdam asida thengnariba wathok lanthok asi awabagi masakni wathok lanthok sing asi matham chana laksinabagi mahutta haujikti furup kayada sandoktuna liyang maina Jingba apikpa furu fauba awa ana tahale matam sangna tangdu laita dabagi figam lairakpa asida hatna shunaba kaya ama thokre masida nahan thokiba thodok adusu khwaidagi minungshi yaudaba thodok ama oiri communal gi wathok natraga irang ama thoklakpa matamda micham sing hatna sunakhibadi yai adubu micham faraga hostess oina thamlamba matung Court blood ta hatpa asi hiram amatada yafam thokte thodok asida wakhalna sagatpagi wangmada laikhraba yamna tamthiba mawongda crime amani haina lawi terrorism gi khwaidagi tamthiba thawongni haiki thokiba thodok adu khunai asibu lamjingduna chatkadaba valuation singbu yamna tayonaba thodok singni yamna laibak thiba thodok asi ningamdaba thodok phongdokpa khakna yaroi tamthiraba thodok asigi mayokta furup kanglu khaidana achumba sing ngangpham thoi thodok asigi justice fangnabagi damak mahakna ngamba thakta hotnagani haina phongdok laduna makhatana hai lamdam asida ing tappa hanjilakle hairiba si thokliba wathok lanthok mayam asina ing tappa hanjilakpagi khudam oiba yaroi Hanadagi awaba mayok na duna layriba lamdam asigi miyamna hena awaba piba oina thokani lising aniga kunhumdoi medagi hatna shunabagi thabak lepa laitri amadi nongma gi fibam sokchilakli crisis asigi matangda leingakna laksinabagi mawongda wahang tawraduna MPB mall na hai lamdam asigi law and order ngakna thamba amadi micham miyamgi punsi amasung lantum ngakpa haibasi leingak asigi khwaidagi maru oiba thodokni adubu lising aniga kunhumdoi medagi crisis asigi matangda masak thokpa thabak amata miyamda uhandri lamdam asida thokliba thodok wathok sing Manipur miyamda sengna khanghanbata natana thodok wathok sing asibu yengliba malemgi tongan ba mafam singgi miyoi singdi khanghanba mathautai thokliba thodok sing asigi justice fanghanba amadi hatna sunabagi thodok singgi mayokta apunbo oina leminaba changi tangdu laitaba amadi ingtappa purakpa haibasi miyoi bagi Thawai kanba rule of law ngakna chatpa amadi hatna sunabagi thodok sing asi yadi haina udminaba natana atopa pambai leite haiki Amaram the hostess oina fazinduna thamlamba miyoi taramari thadokhiba asi Manipurgi minungshigi khwaidagi wangba thawongni lamdam asida lairiba miyoi shingdi human value yauba amadi khangba miyoi sing lairi haibagi achauba khudam amani masina civilization culture amadi moral khunai asida lairi haiduna takli BJP leingakna pumnamak paishinkhraba tungda miyamsu control tounaba hotnarak O.Joy Chief Minister Women Economic
Empowerment Scheme amasung miyamgi yaifa thaurang sibu board ki yenglaga lana sizinabagi mami lakpa asida Manipur Governor na mityeng changbiyo haina langthawal AC gi hanagi MLA O.Joy na wakatkre Manipur da BJP leingakna lakpadagi press yauna Assembly Legislature Executive Judicial loina control tawduna paishinkhraba matung hojikna miyambu amuk control tounaba hotnarak le haina O.Joy na maral sikre hiram asiga mari leinana kawa huidrom lekai da leiba mahake rumda ngasi pangthokiba paugi mifamda mahana makata na hai democracy satpa leibak amada tawroidaba thabak tawraklabadi ahenba sakti sijinaraga madubu thengnagadabani adubu malemda khwaidagi achauba democracy ni haizariba India da BJP leingakna chathariba thawong asidi democracy natte Manipur da BJP na hek palakpadagi ahanbada assembly paishinkhiduna legislature judicial chingba mathang control tawkhraba matung media fawba control tawkhre aduga hojikna miyam singbu amuk control tounaba hotnarakpadagi mami tare handak Manipur leingakna chief minister Women Economic Empowerment Scheme haina mingthonba nupi singda self help group semhallaga chawkhat thaurangi damak sel thadagani haiba ama hawdokpa asi yamna afaba khongthang amani taramna oi adubu scheme asigi mingda makhoigi oijaba launaba miyambu namduna bot thada hannabagi lambi changsilakpa asidi laibak thibani democracy chatpa laibak tadi miyamgi mihut miyamna apamba khangadabani adumapu scheme asigi mingda bot pu selfie ge haina atamnana hairakpa thoklabadi madugi mathakta logi mateng fawba lauraga thengnaba yai asumna democracy thugaiduna changsilakliba khongthang asida yengsinbiu haiduna Manipur Governor da ayiba cherol asi pishinkhibani haiki mahana makhatana hai Manipur da hojik thokliba irang asi hek haurakpadagi ngasi fawba thoklakliba wathoksing asina India leingakna Manipur bu ahum thokna thugaina ba hotnari haiba tapna mayek senglakli haidiba wafam asima irang hek haurakpadagi mahakna lauduna lakpa wafam amani handak khwaidagi nauna thokliba thodok da laibak thiba kya thokre masida CRPF DG amana khulai paiba hek ubaga kaptuna halu haiba wafam ama phongdokiba asimak malemda khwaidagi chawba democracy chatpa leibak amani haina leiriba India gumba mafam amada ngangbani haibada pakchaba watli democracy chatpa leibak amada asoiba anaba laklabadi ahenba democracy ni thengnagadabani haiba wafam leiri India gi khwaidagi awangba Supreme Court fawbana miyoibagi punsibu hekta laina hatlu haiba judgment fawba chatnadaba matam asida ashumna India lengaki authority oriba CRPF kumba force ki maikeidagi phongdorakpa asimak laibak thibani haina mahakna makatana phongdoki